California gi mafam kaya da mafam bari mga da including film city Los Angeles ta chaki ba may se completely extinguished oi krabra oi dribra masi su question amani amasu masi khangninge maramdi masi massive fire amni am satiba destruction oi kiba fire amni amasu masi ge fire asing matung da kayam loss oi ki amati mi kya siki haibase some knowledge da leifam thok i maduti masi awa pam ta panin na masi news update to missing it important so report am ki matung in na hai hoji the complete fair extinguished oitri angam badi musilekle adu hojiksu mapam kaya da chakli aduga america ki makhoigi official record ki matung in 10,405 masingi yum masimai chakre masung masigi mai asigi maramna masigi ut amati masigi ecosystem da environment am so open ni aduga mathak ta paikre mai khu am masina masida hojik nong chu tam tam churok pa tam da mafam asida ut tagi nong chu ba adugumba condition amasu oikre maramdi California ki mafam kharta nong chu khre ngasai gi mai tagi chaklak pa mauda tin khiba mai khu nungsit adugi phatta huti do adu amak chu selak to na makha da leibe sing ki awa bo ipa madu masu oi bagi wa mention tori America ki official record ki matung inna 10,400 yum masida chaw yum yaw green infrastructure chaw building amama yum hai di loina changrabani amasung Los Angeles ko madalai ba mi sigi yum ni dana madu ai khoi somgi yum dak jam thak hen wangam gani 10,400 yum ni chakri se adu estimate 20 Arab dollar masigi lanthum senthum ge property masi loss oi ki haibu wase makoi official record hariba $20 billion masina just official ni aduka miga gi arot property ke amrem gani mayum makai da lot na tharamba aduka yumgi macha masu pot mayam leibani ne mi gi family amata leiripa madupun maktu chake bolo so ki yauri aduna family kaya di kapna bani maram di makoi nauna karamai na hogat kani chahi kaya da gi sengba charakpa saga charakpa yumang amada loi habikum na 7 January da gi chaklak pani hojuk phaw de chakle hojuk phaw de complete mai ase mutri aduga report amna asumna so hai makoi gi America ki meteorological department na maldi mai asigi matung da yamna akan pa nong ama chudori haidura nong asina sing ichau phaw do propangamba adugamba nong ama chudori haina adura so overall yenglo mata America ki mai ase yam satina devastating ni amasung masina makoi gi economic ta chokle America chawkrap country ni makoi gi economic ta sok pa hari city America gi government inakera khulli amasung masigi philap tawkhini makoi gi damakta loina awar apa men khigani adu khwaidagi hojik luriboi bo hojik phaw da mai ase mutri sini 10,400 yum infrastructure chakre matung da su hojik si mai ase mutri adu pu masida America government na ma gi hona ga ba hona kre amasung tawda ba tawre masina maram oiraga mai ase thatpadi ngamlakli adu bu hojik phaw da completely muthat pangamdri haibtigi wani adu pu makoi gi hotna jamal mapung phati haibti nate masida around mi kuntra muki chang sikre juga khara chu missing oiduna lei haibagi wafam chu mention tori kaya bu missing oiba kaya kana tor ba khangti adu bu America gi itihas ta Los Angeles gi itihas ta masi mutmam draba adunga kaungam draba adugumba mai ama oiduna ti lehorani haibasti hainare hoju bo mai mutri mutkre haibana te hoju wa mutri sakli adu khani mawang saklamba adugi chang da gi khara hantakre America ki fire California ki fire ising matang da hojik oina chaktre hai mafam sing asidigi manung da mafam khara di Lydia ko ba Archer ko ba Woodley ko ba Sunset ko ba Kenneth ko ba Harsh ko ba masida khara chakli adubu yam kana chaktre hai bo mafam ama mention tawri aduga amrom dana Pelisit hari mafam sida chakli ba mai Eton hari mafam sida chakli mai ama di Hughes hari Los Angeles tagi around a kilometer 3 lapa mafam ni North lomda masigi mafam si chakli se hojik phaw su active oiri January 28, 2025 ki pau matung inna masima laire reporting na sum da su hairi firefighters sing se masida 2,000 pieces of firefighting equipments makal mathel gi equipment used to se jantra fa tantra masida used to khri se 2,000 dagi heli masida khwaidagi chawba engine kya ding yaukri aduka masida aeroplane yauri dodger yauri aduka ising chingkhat na ba mating ising kap na ba adugumba angak pa makhal gi adugumba machinery kya su use to ki adu satini speed ta mai si chaklak pa speed khara slow era batara ba amdi nok sit siam kana silam draga di America gi asigumba khuchu khulai asi masigi mamang da mai si mutlam ga da bani adu pu tasenga masi destroy to kropani Gaza hari pa mafam ase destroy to ki masigi area asi de khadik kharakta ta ni bu hairi hojik California gi mai sing na chakri mafam ka
ꯃꯆꯦꯠ ꯆꯥꯛ ꯁꯤꯁꯇꯦꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯩ ꯑꯁꯤꯅ ꯏꯀꯣꯁꯤꯁꯇꯦꯝꯗ ꯌꯥꯝꯅ ꯗꯦꯃꯦꯖ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤꯒꯨꯝꯅ ꯃꯁꯤꯗ ꯒ꯭ꯔꯤꯟ ꯑꯣꯏꯅ ꯐꯖꯅ ꯁꯛꯇꯝ ꯐꯖꯕ ꯑꯗꯨꯒꯨꯝꯕ ꯃꯐꯝ ꯑꯃ ꯑꯣꯏꯍꯜꯂꯛꯄꯒꯤꯗꯃꯛꯇ ꯆꯍꯤ ꯀꯌꯥꯗ ꯆꯪꯒꯅꯤ ꯍꯥꯏꯗꯤ ꯏꯌꯔꯁ ꯇꯨ ꯇꯦꯛ ꯀꯤꯌꯔ ꯑꯗꯨꯅꯤ ꯀꯦꯂꯤꯐꯣꯔꯅꯤꯌꯥꯒꯤ ꯃꯩ ꯑꯁꯦ ꯍꯧꯖꯤꯛ ꯐꯖꯅ ꯃꯨꯠꯇ꯭ꯔꯤ ꯃꯐꯝ ꯈꯔ ꯆꯥꯛꯂꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯌꯥꯝꯕꯗꯤ ꯃꯦꯛꯁꯤꯃꯝ ꯃꯐꯝ ꯃꯨꯠꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯄ꯭ꯔꯣꯄꯔꯇꯤꯁꯤꯡ ꯗꯦꯃꯦꯖ ꯑꯣꯏꯈꯤꯕꯗꯣ ꯒꯣꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯐꯤꯜ ꯑꯞ ꯇꯧꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯤ